ꯃꯤꯠꯇꯥꯡꯕ ꯂꯪꯖꯥ ꯍꯥꯏꯔꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯁꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯃꯇꯝ ꯑꯃꯗ ꯇꯨꯔꯦꯜ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯥꯎꯔꯕ ꯌꯥꯝꯅꯁꯨ ꯂꯤꯔꯕ ꯎ ꯄꯥꯝꯕꯤ ꯑꯃ ꯍꯧꯔꯝꯃꯤ꯫ ꯎ ꯄꯥꯝꯕꯤ ꯑꯁꯤꯗ ꯎꯆꯦꯛ ꯀꯌꯥꯒꯤ ꯃꯀꯣꯟ ꯁꯥꯗꯨꯅ ꯁꯩꯗꯥꯡꯐꯝ ꯂꯧꯗꯨꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯃꯤꯠꯁꯨ ꯐꯖꯅ ꯎꯗ꯭ꯔꯕ ꯂꯪꯖꯥ ꯍꯅꯨꯕ ꯑꯃꯈꯛ ꯎ ꯄꯥꯝꯕꯤ ꯑꯗꯨꯗ ꯃꯥꯁꯨ ꯍꯤꯡꯂꯨꯔꯒꯦ ꯍꯥꯏꯗꯨꯅ ꯄꯥꯏꯔꯛꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯍꯜ ꯑꯣꯏꯕ ꯐꯤꯚꯝ ꯑꯗꯨꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯎꯆꯦꯛꯁꯤꯡ ꯑꯗꯨꯅ ꯆꯪꯖꯐꯝ ꯄꯤꯔꯝꯃꯤ꯫ ꯂꯪꯖꯥ ꯑꯗꯨ ꯎꯀꯣꯡ ꯑꯍꯣꯕ ꯑꯃꯗ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯝꯃꯤ, ꯂꯪꯖꯥ ꯑꯁꯤ ꯌꯥꯝꯅꯁꯨ ꯑꯍꯜ ꯑꯣꯏꯔꯦ, ꯃꯍꯥꯛꯀꯤ ꯅꯨꯡꯇꯤꯒꯤ ꯆꯤꯟꯖꯥꯛ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯈꯔ ꯈꯔ ꯈꯥꯏꯅꯗꯨꯅ ꯄꯤꯖꯔꯁꯤ꯫ ꯎꯆꯦꯛꯁꯤꯡꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯪꯖꯥ ꯍꯅꯨꯕꯗꯨ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯈꯜꯂꯝꯃꯤ, ꯎꯆꯦꯛꯁꯤꯡ ꯑꯁꯤꯅ ꯑꯩꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯊꯧꯖꯥꯟ ꯎꯠꯄꯤꯔꯤ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯂꯣꯏ? ꯃꯈꯣꯏꯒꯤ ꯄꯤꯛꯂꯤꯕ ꯃꯆꯥꯁꯤꯡ ꯑꯁꯤ ꯃꯈꯣꯏꯅ ꯃꯆꯤꯟꯖꯥꯛ ꯊꯤꯕ ꯆꯠꯂꯤꯉꯩꯗ ꯑꯩꯅ ꯁꯪꯗꯨꯅ ꯃꯇꯦꯡ ꯄꯥꯡꯂꯒꯦ꯫ ꯂꯪꯖꯥꯒꯤ ꯋꯥꯗꯨ ꯎꯆꯦꯛ ꯃꯌꯥꯝꯅꯁꯨ ꯌꯥꯅꯔꯝꯃꯤ꯫ ꯃꯌꯥꯝ ꯍꯔꯥꯎꯅꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯎꯆꯦꯛꯁꯤꯡ ꯑꯃꯗꯤ ꯂꯪꯖꯥ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯅꯣꯡꯃ ꯎꯃꯪ ꯑꯗꯨꯗ ꯂꯩꯕ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕꯇ ꯆꯥꯅꯤꯡꯕ ꯇꯥꯠ ꯍꯩꯕ ꯍꯧꯗꯣꯡ ꯀꯇꯟ ꯑꯃ ꯅꯣꯡꯃꯒꯤ ꯆꯔꯥ ꯊꯤꯕ ꯑꯁꯨꯝ ꯂꯥꯛꯄꯗ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯠꯂꯝꯃꯤ꯫ ꯎꯆꯦꯛ ꯃꯆꯥꯁꯤꯡꯅ ꯈꯣꯡꯕꯗꯨ ꯃꯥꯅ ꯇꯥꯔꯦꯗꯣ꯫ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕꯗꯨ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯗꯨ ꯆꯥꯅꯤꯡꯕꯅ ꯃꯇꯤꯟ ꯀꯨꯠ ꯀꯨꯠ ꯌꯣꯠꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯁꯤꯗꯤ ꯂꯦꯝꯅ ꯊꯥꯔꯔꯣꯏ ꯈꯟꯗꯨꯅ ꯎ ꯀꯥꯒꯗꯕꯒꯤ ꯎꯈꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯈꯣꯟ ꯍꯧꯅ ꯆꯦ-ꯆꯥ ꯆꯦ-ꯆꯥ ꯈꯣꯡꯂꯝꯕꯣꯏꯔꯦ꯫ ꯂꯪꯖꯥ ꯍꯅꯨꯕꯅ ꯆꯤꯡꯅꯗꯨꯅ ꯑꯁꯨꯝꯅ ꯎꯀꯣꯡ ꯑꯍꯣꯕꯗꯒꯤ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯏꯁꯨꯁꯥ, ꯀꯅꯥ ꯂꯥꯛꯀꯦꯅꯦ? ꯅꯈꯣꯏꯅ ꯄꯥꯈꯠꯅ ꯈꯣꯡꯂꯤꯕꯗꯤ? ꯂꯪꯖꯥꯒꯤ ꯈꯣꯟꯖꯦꯜ ꯍꯦꯛ ꯇꯥꯕꯒ ꯍꯧꯗꯣꯡ ꯑꯗꯨ ꯄꯥꯈꯠꯄꯅ ꯌꯧꯈ꯭ꯔꯕꯣꯏꯔꯦ꯫ ꯃꯊꯟꯇ ꯑꯁꯨꯝꯅ ꯈꯟꯖꯔꯝꯃꯤ, ꯏꯁ ꯁꯤꯔꯝꯅꯤꯗ, ꯑꯣ ꯏꯁꯣꯔ ꯊꯥꯒꯠꯆꯔꯤ, ꯑꯗꯨꯕꯨ ꯑꯩ ꯂꯦꯝꯅꯗꯤ ꯊꯥꯔꯔꯣꯏ, ꯂꯧꯁꯤꯡ ꯄꯨꯊꯣꯛꯄ ꯇꯥꯏ꯫ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡꯗ ꯑꯁꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ, ꯍꯥ ꯑꯊꯧꯕ ꯂꯪꯖꯥ, ꯑꯩꯅꯤ꯫ ꯂꯪꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯩ ꯍꯥꯏꯕꯕꯨ ꯀꯅꯥꯅꯣ? ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯩꯅꯤ, ꯎꯃꯪ ꯑꯁꯤꯗ ꯂꯩꯕ ꯍꯧꯗꯣꯡ ꯂꯝꯕꯣꯏꯕ ꯁꯥꯗꯨꯅꯤ꯫ ꯍꯧꯗꯣꯡꯅꯤ ꯍꯥꯏꯕ ꯍꯦꯛ ꯇꯥꯕꯒ ꯂꯪꯖꯥ ꯑꯗꯨ ꯁꯥꯎꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯂꯪꯖꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯍꯥꯏ ꯁꯍꯤꯡ ꯆꯥꯕ ꯍꯧꯗꯣꯡ, ꯅꯪ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯆꯥꯔꯒꯅꯤ꯫ ꯂꯧꯁꯤꯡ ꯁꯤꯡꯕ ꯍꯧꯗꯣꯡꯅꯤ꯫ ꯇꯞꯅ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ, ꯑꯩꯕꯨ ꯊꯥꯖꯕꯤꯌꯨ ꯑꯊꯧꯕ, ꯑꯩꯍꯥꯛꯇꯤ ꯁꯍꯤꯡ ꯆꯥꯗ꯭ꯔꯕ ꯍꯧꯗꯣꯡꯅꯤ꯫ ꯅꯨꯡꯇꯤꯒꯤ ꯇꯨꯔꯦꯜ ꯑꯁꯤꯗ ꯏꯔꯨꯖꯔꯒ ꯂꯥꯏ ꯈꯨꯔꯨꯝꯂꯤꯕꯅꯤ꯫ ꯑꯗꯣꯝꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯑꯩꯍꯥꯛ ꯎꯆꯦꯛꯁꯤꯡꯗꯒꯤ ꯇꯥꯖꯔꯦ꯫ ꯑꯗꯣꯝ ꯌꯥꯝ ꯍꯩꯁꯤꯡꯕ, ꯙꯔꯃꯒꯤ ꯃꯔꯝꯗ ꯈꯪ ꯍꯩꯔꯦ ꯍꯥꯏꯕ ꯑꯩ ꯈꯪꯖꯩ꯫ ꯑꯩꯍꯥꯛꯁꯨ ꯑꯗꯣꯝꯒꯤ ꯁꯦꯕꯣꯛ ꯑꯣꯏꯖꯒꯦ ꯇꯥꯛꯄꯤꯌꯨ ꯍꯥꯏꯗꯨꯅ ꯂꯥꯛꯆꯕꯅꯤ꯫ ꯂꯪꯖꯥꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯅꯪꯗꯤ ꯁꯍꯤꯡ ꯆꯥꯕꯅꯤ, ꯃꯇꯧ ꯀꯔꯝꯅ ꯊꯥꯖꯒꯅꯤ? ꯑꯩꯒꯤ ꯏꯅꯥꯛꯇ ꯎꯆꯦꯛ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤꯕꯅꯤ꯫ ꯍꯧꯗꯣꯡꯅ ꯑꯃꯨꯛ ꯈꯨꯝꯂꯛꯂꯝꯃꯤ, ꯑꯗꯣꯝꯅ ꯑꯩꯕꯨ ꯊꯥꯖꯕꯤꯗ꯭ꯔꯦ꯫ ꯑꯩꯗꯤ ꯁꯍꯤꯡ ꯆꯥꯗꯕ ꯌꯥꯝ ꯀꯨꯏꯔꯦ꯫ ꯑꯩ ꯙꯔꯃ ꯀꯌꯥꯒꯤ ꯋꯥꯔꯤ ꯇꯥꯖꯔꯦ, ꯃꯗꯨꯗꯤ ꯖꯤꯕ ꯑꯃ ꯍꯥꯠꯄ ꯍꯥꯏꯕꯁꯤ ꯀꯣꯛꯄꯤꯕ ꯉꯝꯗ꯭ꯔꯕ ꯄꯥꯞ ꯑꯃꯅꯤ꯫ ꯎꯃꯪ ꯑꯁꯤꯗ ꯃꯅꯥ ꯃꯁꯤꯡ ꯎꯍꯩ ꯋꯥꯍꯩ ꯄꯤꯛ ꯊꯟꯅ ꯍꯧꯔꯤ, ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯆꯥꯗꯨꯅ ꯑꯩꯗꯤ ꯂꯦꯜꯂꯤꯕꯅꯤ, ꯑꯗꯨꯒ ꯑꯩꯅ ꯀꯔꯤꯒꯤ ꯑꯃꯨꯛ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯆꯥꯗꯨꯅ ꯄꯥꯞ ꯂꯪꯁꯤꯜꯂꯨꯒꯅꯤ? ꯍꯧꯗꯣꯡ ꯑꯗꯨꯅ ꯃꯈꯥ ꯑꯃꯨꯛ ꯇꯥꯔꯛꯏ, ꯑꯗꯣꯝ ꯈꯟꯗꯨꯅ ꯌꯦꯡꯕꯤꯌꯨ, ꯌꯨꯝꯗ ꯂꯥꯛꯄ ꯃꯤ ꯑꯃꯕꯨ ꯄꯦꯜꯍꯟꯕ ꯍꯥꯏꯕꯁꯤ ꯌꯨꯝꯕꯨ ꯑꯗꯨꯒꯤ ꯃꯊꯧꯅꯤ꯫ ꯃꯍꯥꯛꯅ ꯑꯇꯤꯊꯤ ꯄꯨꯝꯕ ꯄꯤꯖꯅꯤꯡꯉꯥꯏ ꯀꯔꯤꯃꯠꯇ ꯂꯩꯇ꯭ꯔꯕꯗ ꯋꯥꯍꯩꯅ ꯃꯄꯨꯛꯅꯤꯡ ꯄꯦꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ꯫ ꯍꯧꯗꯣꯡꯒꯤ ꯂꯩꯁꯤ ꯂꯩꯊꯣꯟ ꯍꯥꯞꯄ ꯇꯥꯠꯀꯤ ꯋꯥꯍꯩ ꯃꯌꯥꯝ ꯑꯁꯤꯗ ꯂꯪꯖꯥ ꯑꯗꯨ ꯊꯥꯖꯔꯗꯨꯅ ꯍꯧꯗꯣꯡ ꯑꯗꯨꯕꯨ ꯆꯪꯖꯐꯝ ꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯃꯅꯥꯛꯇ ꯎꯀꯣꯡ ꯑꯍꯣꯕ ꯑꯃꯗ ꯂꯩꯍꯜꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨ ꯍꯔꯥꯎꯕꯅ ꯄꯟꯈꯩ ꯂꯩꯇ꯭ꯔꯦ꯫ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯥꯅ ꯎꯆꯦꯛ ꯃꯆꯥ ꯑꯃꯃꯝ ꯂꯪꯖꯥ ꯈꯪꯍꯟꯗꯅ ꯆꯥꯕ ꯍꯧꯈ꯭ꯔꯦ꯫ ꯆꯥꯕ ꯂꯣꯏꯔꯒ ꯁꯔꯨꯁꯤꯡ ꯑꯗꯨ ꯂꯪꯖꯥꯒꯤ ꯃꯅꯥꯛꯇ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯎꯆꯦꯛ ꯃꯆꯥꯁꯤꯡ ꯅꯨꯡꯇꯤꯒꯤ ꯆꯥꯊꯣꯛꯈꯤꯕꯅ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯎꯆꯦꯛ ꯃꯄꯤꯁꯤꯡꯅ ꯃꯆꯥ ꯋꯥꯠꯂꯦ ꯈꯪꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯍꯧꯗꯣꯡ ꯑꯗꯨꯗꯤ ꯃꯗꯨ ꯈꯪꯗꯅ ꯂꯣꯟꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯎꯆꯦꯛ ꯃꯄꯤꯅ ꯃꯆꯥ ꯊꯤꯔꯛꯄꯗ ꯂꯪꯖꯥ ꯃꯅꯥꯛꯇ ꯁꯔꯨ ꯃꯌꯥꯝ ꯇꯥꯔꯝꯕꯗꯨ ꯊꯦꯡꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯃꯌꯥꯝ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫
ꯍꯥꯏꯅꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯐꯠꯇꯕ ꯂꯪꯖꯥ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯃꯌꯥꯝ ꯆꯪꯗꯅ ꯂꯪꯖꯥ ꯑꯗꯨ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯦ꯫ ꯃꯔꯥꯜ ꯂꯩꯇꯕ ꯂꯪꯖꯥ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯀꯟꯖꯅꯕ ꯎꯄꯥꯏ ꯑꯃꯠꯇ ꯂꯩꯇ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤꯗꯣ꯫ ꯋꯥꯔꯤ ꯑꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯁꯥꯖꯠ ꯂꯤꯆꯠ ꯇꯣꯉꯥꯟꯕ ꯃꯤꯌꯥꯝꯅ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯃꯆꯤꯟ ꯊꯤ ꯍꯥꯏꯕ ꯃꯤꯁꯛ ꯑꯃꯗ ꯃꯔꯨꯞ ꯑꯃꯒꯨꯝ ꯊꯥꯖꯕ ꯈꯛ ꯊꯝꯂꯨꯅꯨ꯫ ꯇꯥꯠ ꯍꯩ ꯑꯣꯏꯗꯕ ꯉꯥꯡꯉꯤꯕ ꯍꯧꯗꯣꯡꯗꯨ ꯊꯥꯖꯔꯨꯕ ꯂꯪꯖꯥ ꯑꯗꯨ ꯃꯔꯥꯜ ꯂꯩꯇꯅ ꯑꯔꯥꯟꯕ ꯇꯥꯗꯨꯅ ꯃꯄꯨꯟꯁꯤ ꯂꯣꯏꯈꯤ꯫